Yamna maru update khara kanglei pakya pun bukholau digi lokacharake KNB Kuki National Army Burma na hojik Burma gi border maya the military army the attack to bagi video footage makwina thador kre hai na kanglei pakya pun bukholau na update to biri aduga yamna maru update amana Nambol embusta Assam rifles ani sian khibagi thotok ta sianaba yamna maru oiba mioi ama faraba mioi adudi khudongbom Ojit Singh Elias Kailai sahi ni fugatane son of let ke has Mani Singh of awang lekin thabi awang lekai ni hairi mangonda gi faksab khulai sing adudi AK rifle ama magazine mari ge konana aduga HSK rifle ama magazine ani ge loinana aduga AK rifle ani magazine manga ge loinana insas rifle ama magazine ahum ge loinana lathot shell ahum ni aduga 170 round of AK ammunition ni aduga M16 ammunition chani ge tara taruk aduga insas ammunition na puga taret one mobile handset wallet ama Aadhaar card yauna haiba kuchu khulai masi mahak wandagi phagatpani aduga mahasi Nambol embusta yamna sauna sianaba misak amani hairi Kotugi economic blockade AR na yanaba honabada mimang famba haibadu hek thoida khutlai paibagi ihau loisinaba Manipur da tongan ba makhalgi Central Forcing Manipur da thamli counter insurgency amasung Indo-Myanmar border yingsinbagi thodang su Manipur da center na tharakhiba Assam Rifles ki personal sing na tawri singthaningai oiba AR gi thabak thoram kaya na Manipur bu tangdu laitana leihanbada mating pangi mayai ka ba chinjak faba logi mayok to thabak lokhatpada singtha baya ba thabak sing tawbada na chana mapunsi fawba katli Manipur haiba mafam asi saru khara khakna tana ayambadi disturbed area status lauthokli bani mafam ni state asida Assam Rifles ki personal sing da underground gi cadre kaya nongmaina kap tuna hat khrabani khulai paiba na harol sing aduna so security force kaya ama hat khiba lai khrabani masidi lalhobagi irang asigi waroishin productive fawba masigumba sidi adum thoklagadabani personal sing asina disturbed area status leiba mafam da mathau tawbagi damak tokhaiba senfam amasu thagi tolof ta hablibani masina takli badi makoi khudong thiningai oiba mafam da thabak tawri haibani pumnama asigi mathakta mathau pangthokpada central force ki personal ama siba thoklagadi ma ki imung manungi naknaba mioi da choba senfam ama pi masigi su mathakta imung adogi thabak tawba ngamba mioi leiragadi thabak changbada khudong chawa fangali masi pumnamak asi Manipur gumba khudong thiba thokpa yaba mafam singda akiba amasung ninghanaba yaudana thabak Tawzanabani Maramaduna Handakta Bishnupur district ki Nambol da sakhangdaba singna ambush tawraktuna 33 AR gi personal ani hatki aduga personal manga amana so open nanghalamki thodok tu pangdabagi lichani amasung India gi citizen ama oina mipum ayambana condemn tawi adubu chatharakhiba ambush amasung misi minagi thodo adudi normal ni haina lawrabasu yai nongma natraga nongmadi adum thoklagadaba leirabani masibu thokaloi haiba taragadi khulai paiba kangbu sing adugi mathakta logi chapchaba thabak lokhatpa amasung India government kaningthina wari sanaduna mausagi punsirol da purakpa khaktana oigani masi hekna triba makhaidi mama kayagi mamitagi pirang lepa leitana takhigani mappa kainaraba macha kayagi tengtha khonjalna adumak ninkhigani Nambol da sakhangdaba kharana ambush tawraktuna AR gi personal ani sikhiba amasung atopa mangana soan khiba thawdo adu ambush tawrakhiba adongi miyamna suwakat mifam famduna rally chatuna yaningdaba fongdokna rakhi Manipur gi governor Joy Kumar Bala Manipur gi chief secretary Punit Goyal amasung political party kayana sunungai taba fongdokpaga loinana condemn tawrakhi e nai tanaba mi na mi bu hatpagi thawdok khudingma achumbani amasung tawfam thokpani haibasidi mioi khajikhakna oigani ayamba Manipur gi miyamna di thawdo adu yaningkhide Laikhidaba sing adu su mioi bani makhoi gi su imung manung lai maram adu na makhoi ani na sikhibadu imung gi mioi sing adu dadi sathiraba chaitheng phanglamgani wakhal taram loi makhoi gi macha masu sing na teng tharamgani masimakna mioi ba khunai gi mayokta tawba thabak amani haina lobasu yai ambush ki pau adu hek phangwaga thuna yangna mafam du da state forcing changselaki masigi su mathakta investigation ningthi jana chatha bahauki thawdo adu thokhiba matung nong hek nganbada ambush adu da sijinnabani haiba maruti ben amasu recover tawbangamki adubu khulai paiba mioi sing adudi manak aduwai da ama fawwa leiba thengna ki de adubu makhoi fana yamna hai singna lolagasu ambush adugi marumda kana leibagi haibasi suksoi soidana puthokpa ngamgani masigi su mathakta Chennaba sing soidana su farakani thangai singna makki di asiguma makhalgi case sing asidi NIA na adum paikhigani makhoina police na mateng panglaga Chennaba sing fana na honarakani adubu kana gumana numit nini gi manungda humni gi manungda faba ngamde haiduna propaganda tawbadi aranba oigani asumna charangnaba fibam ama mayokna ringai sida personal ani hatkibagi matangda laingangna hojik fawba matik chaba thabak amata laukhattabagi mayokta committee on travel unity ko tuna numit humni gi economic blockade ama chathagani haina tawrami
ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯟ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯒ NIAꯅ ꯇꯔꯥꯏꯅ ꯊꯥꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯃꯃꯥꯡꯗꯁꯨ ꯇꯧꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯌꯥꯅꯅꯕ ꯅꯨꯡꯁꯤꯕꯤꯅꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯀꯧꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯦꯝꯕꯨꯁ ꯑꯗꯨ ꯀꯨꯀꯤꯗ ꯆꯠꯊꯕꯁꯨ ꯅꯠꯇꯦ, ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯗꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯗ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯄꯔꯁꯅꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯨꯀꯤꯒꯤ ꯂꯨꯞ ꯑꯃꯠꯇ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯇꯤ ꯂꯥꯏꯔꯗꯅ ꯀꯟꯗꯦꯝ ꯐꯥꯎꯕ ꯇꯧꯅꯔꯛꯈꯤꯗꯦ꯫ ꯍꯟꯗꯛ ꯈꯛꯇ ꯍꯥꯏꯕꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯌꯥꯅꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯕꯐꯔ ꯖꯣꯟ ꯁꯦꯝꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯅꯤ ꯊꯣꯛꯄꯒꯨꯝ ꯂꯩꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯂꯥꯎꯊꯣꯔꯛꯄꯁꯤꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯍꯦꯟꯅ ꯊꯣꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯀꯧꯈꯤꯕꯗꯨꯒꯤ ꯃꯔꯝꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯐꯥꯎꯕ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ARꯒꯤ ꯄꯔꯁꯅꯦꯜ ꯍꯥꯠꯄ ꯑꯃꯁꯨꯡ ꯁꯣꯛꯍꯟꯕ ꯑꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯕꯒꯤ ꯇꯥꯟꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝꯅꯆꯤꯡꯕ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯃꯇꯧ ꯀꯔꯝꯅ ꯂꯧꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯀꯣꯔꯠꯇꯨꯅ ꯍꯪꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ, ꯑꯇꯩ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨ ꯈꯔꯒꯤ ꯈꯨꯠꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯍꯦꯟꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯇꯒꯤ ꯃꯔꯨ ꯑꯣꯏ꯫ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯅ ꯃꯤꯑꯣꯏꯕꯗ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯣꯠꯁꯤꯜꯂꯛꯇꯨꯅ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯌꯥꯠꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯂꯪꯁꯇ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯨꯅ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯩ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯅ ꯃꯤꯑꯣꯏꯕꯗ ꯎꯔꯤꯡ ꯊꯨꯡꯍꯜꯂꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯁꯦꯟ ꯗꯤꯌꯦꯒꯣꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯕꯗꯤ ꯇꯨꯈꯣꯡ ꯑꯃꯁꯨꯡ ꯁ꯭ꯀꯤꯟ ꯁꯦꯜꯁꯤꯡꯗ ꯄꯛꯇꯨꯅ ꯂꯩꯕ ꯄ꯭ꯔꯣꯄꯤꯌꯣꯅꯤꯛꯇꯦꯔꯤꯌꯝ ꯑꯣꯛꯅꯤꯖꯅ ꯊꯥꯎꯔꯦꯛ ꯄꯨꯝꯅꯃꯛ ꯐꯦꯇꯤ ꯑꯦꯁꯤꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯎꯔꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯆꯥꯡꯆꯠ ꯑꯣꯏꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯗꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯎꯔꯤꯡ ꯊꯨꯡꯍꯟꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯟꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯋꯥꯡꯅ ꯂꯩ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯁꯦꯟ ꯗꯤꯌꯦꯒꯣꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯤꯡꯁ ꯀꯣꯂꯦꯖ ꯂꯟꯗꯟꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯎꯔꯤꯡ ꯊꯨꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯎꯟꯁꯥ ꯈꯨꯏꯒꯟꯗꯦ ꯑꯃꯁꯨꯡ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯍꯟꯗꯦ꯫ ꯑꯅꯧꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯎꯔꯤꯡ ꯊꯨꯡꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯎꯔꯤꯡ ꯊꯨꯡꯂꯝꯕꯗꯒꯤ ꯐꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍ꯭ꯋꯥꯏꯠ ꯕ꯭ꯂꯗ ꯁꯦꯜꯗ ꯇꯦꯂꯣꯃꯦꯔꯤꯁ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯔꯤꯁꯔꯆꯔꯁꯤꯡꯅ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯀꯤꯡꯁ ꯀꯣꯂꯦꯖ ꯂꯟꯗꯟꯒꯤ ꯗꯔꯃꯥꯇꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯃꯟ ꯔꯤꯕꯦꯔꯣꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯎꯔꯤꯡ ꯊꯨꯡꯂꯦ ꯍꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯇꯥꯔꯕꯁꯨ ꯎꯔꯤꯡ ꯊꯨꯡꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯨꯅ ꯑꯍꯜ ꯑꯣꯏꯗꯦ ꯍꯥꯏꯕ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯔꯤꯡ ꯊꯨꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯤꯕ ꯖꯤꯔꯥ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ, ꯑꯦꯟꯇꯤ ꯐꯪꯒꯜ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯕꯦꯛꯇꯦꯔꯤꯌꯦꯜꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯖꯤꯔꯥꯅ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯑꯁꯃꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯎꯔꯤꯡ ꯊꯨꯡꯕꯁꯨ ꯐꯍꯜꯂꯤ꯫ ꯖꯤꯔꯥ ꯈꯔ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯃꯍꯤ ꯑꯗꯨ ꯇꯩꯔꯕꯗꯤ ꯎꯔꯤꯡ ꯊꯨꯡꯕ ꯐꯩ꯫ ꯎꯔꯤꯡ ꯊꯨꯡꯍꯟꯗꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯗꯤ ꯃꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯊꯣꯔꯛꯄ ꯍꯨꯃꯥꯡ ꯁꯦꯡꯅ ꯇꯩꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯑꯃꯁꯨꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯇꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯒꯔꯋꯥꯜ ꯍꯣꯃꯤꯑꯣ ꯀ꯭ꯂꯤꯅꯤꯛꯀꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯃꯇꯨꯡ ꯏꯟꯅꯗꯤ ꯎꯔꯤꯡ ꯊꯨꯡꯍꯟꯗꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯊꯥꯎ ꯑꯃꯁꯨꯡ ꯐꯦꯠꯀꯤ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯀꯥ ꯍꯦꯟꯅ ꯆꯥꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯁꯣꯗꯥ ꯅꯠꯇ꯭ꯔꯒ ꯆꯤꯅꯤ ꯌꯥꯎꯕ ꯁꯣꯐꯠ ꯗ꯭ꯔꯤꯡꯛ ꯊꯛꯂꯣꯏꯗꯕꯅꯤ꯫ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯔꯦꯁꯅ ꯎꯔꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯌꯥꯔꯤꯕꯃꯈꯩ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯎꯟꯁꯥꯒ ꯆꯥꯟꯅꯗꯕ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯃꯈꯜꯒꯤ ꯀꯣꯁꯃꯦꯇꯤꯛ ꯁꯤꯖꯤꯟꯅꯕꯅ ꯇꯨꯈꯣꯡ ꯐꯨꯟꯖꯤꯜꯂꯛꯄꯗꯒꯤ ꯎꯔꯤꯡ ꯊꯨꯡꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯎꯟꯁꯥꯒ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯃꯒꯨꯟ ꯂꯩꯕ ꯀꯣꯁꯃꯦꯇꯤꯛ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯍꯨꯃꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯔꯛꯏ꯫ ꯍꯨꯃꯥꯡ ꯊꯣꯔꯛꯄꯅ ꯇꯨꯈꯣꯡ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯔꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯆꯥꯡ ナꯏꯅ ꯇꯩꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯍꯨꯃꯥꯡꯗ ꯐꯠꯇꯕ ꯇꯣꯛꯁꯤꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯕ ꯃꯔꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯨꯃꯥꯜ ꯅꯠꯇ꯭ꯔꯒ ꯇꯥꯋꯦꯜ ꯑꯃ ꯄꯥꯏꯔꯒ ꯍꯛꯆꯥꯡꯗ ꯊꯣꯛꯄ ꯍꯨꯃꯥꯡ ꯄꯨꯝꯅꯃꯛ ꯁꯦꯡꯅ ꯇꯩꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯤꯕꯃꯈꯩ ꯃꯥꯏ ꯃꯣꯠꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫